ngasi ayu phongkiba tongan ba Manipuri sifong singdigi amasum thokiba thogdok wathok singdigi maru oibe I pausing khongwa saraga Manipur top channel gi maikedi gi myamna thamjagi anbada landslide na tadubi toloi urkhulambi faunadre Senapati district ki manungsanba Phaibung village manakta ngasi sauna landslide thoktuna asoba nungjaw sing thaktagi kin tharakpadagi National Highway 102 tadubi toloi urkhulambi faunadre Thaudu asigi matangna Phaibung Khulen gi village chairman RK Sojin hai amot akai amasum nungjaw sing adu excavator JCB sizinaduna sengdokna hotna patangamdre lambi ase nungtigi urkhulgi Dimapur tamna gari kaya satok chasin tawriba maru eba lambi amane landslide asi sengdokna hotna badan numit khrani sanglaba yai haina thajanari mari lenaba authority na athubada miyeng sangbiu amasum lambi asi mausagum phauna ba yana sinbiu haina su pawsina su phungdorakli Atopa pawamana lambi simbidravadi boycott tawgadori Sengmai Assembly constituency gi manungsanba phayeng pathar bazar gi tairen pokpi taba kilometer anirom tamak sangba lambi asi asuki matik phibam sokpana maramoraga lambi asi mikhal mamang fawbada simbidravadi MLA boycott tawguragani haina phayeng sing khunau sakho thorang nupi lupki secretary ningthaujam ongbi Thanbati Devi na phungdorakli Hiramasi gamari lainana Thanbati Devi na haiki phayeng pathar bazar dagi tairen pokpi tari lambi asi asuki matik fatre satok chasin tawbada awaba khudong sadaba kya mayoknare amasung gari kaya accident thokpa yawnare lambi asi Sengmai Assembly constituency gi ex MLA Devendro gi matamda sabiram khibane loinana koilas phawba thadun yamna pharam khibane adobo lambi asida Tharam kiba koilas ama phawbu uba phangdre nong khajik tabaga ising thumjinduna laikhom ngakta ngaire haujikti koilas ki muhutta laikhom na sile lambi asi sembiyu haiduna MLA hais dingoda haijakiba laikhre adubo ngasi phawba sembiduna lari mikhal mamangda lambi asi sembidrabadi MLA boycott tawragani hansu pawsna makhatana phungdorakli atopa pawamana phira lakthokiba amasum mai thakiba laite love lamdeng mayai laikai da leiba thangjab megagi yumda Thietpa BJP gi phira lauthaba masum mai thaki haina BJP lamsang mandal na mi taruki mafamda maral sirakriba si yumpham yauduba aranbani haina lamdeng semga sagatpa nupi lup amasum lamdeng makha laikai Women Development Association gi apunba sirol amana phongdorakli Thangja mega amasum lamsang mandal na lamdeng gi miyambu Manipur gi miyamna lana uhonana bohona ribesi lebak thibani mai thaba phiral singdakhiba leirabadi madugi matik sabu khudam sangdam goloinana puthokpiyo lamdeng gi miyam maira paibi sing senjaroi amasum miyamna party khudimaki phiral bu yamna ikai khumnai Indian Constitution na sukhangi amasum thangja mega da lamdeng gi miyam punamakna sangduna laikai ahumak punna satminasi nungsinasi haikibadi lei masigi ona tainabada mega masum lamsang BJP na firal mai thare haiduna phongdorakpasi lamdengbu ikaiba piba masum rajniti gi khudong saba longno bohotna bani hainisu sirolasina makhata na phongdorakli makhasa tharakpoina topa maru eba paukhranam covid na Manipur gi tourism industry asibugum lehalakpa sahi ani sukre gumja inglising ani ga kundagi na kunga mathoida foreign tourist Misani ga kungini thoi khaktamak lakhi malem gi lebak sin mathungna sandoktuna misimina kya thowan madana tana hiram kya ra saithing piribu covid-19 gi laisat asina state asigi tourism industry desu asoba saithing piduna industry asibugum lehelakpa sahi ani sukre India gi awanong pok sidai da state asi mahusagi phajabadana thanba mafam ama oibana lam koibisingna yamna pamnaba mafam ama oirabasu lalhaubagi irang leiba maramna Restricted Area Permit RAP salaiduna thamnamani masina maram oiduna state asida mapalam gilam koibe kya lakning labasu permit lawbada apan ba kya leiba amadi law and order gi phibam phataba maramna tourist lakpagi sang yamna nemla medubo haukiba sai kharagi mamangdagi hariba Restricted Area Permit asi lapthokibadagi state asida India gi manung amadi mapan gilam koibising lakpagi sang lepa leitani hengalaklamani amasum tourism department gi phangba pawgi matungina haukiba kumja English ngani gi taraga mari dagina taraga mangagi financial year gi manungda India gi lamkoiba lak amaga lising kuntraga mari gi songwaga marfuga mari amadi mapalebak sing gi lamkoiba lising ngani gi samapa lakhi
ꯀꯨꯝꯖꯥ ꯏꯪ 2015ꯗꯒꯤꯅ 13ꯀꯤ ꯑꯣꯏꯅ India manunggi lam koiba la amaga lising kuntra kan ithoga supnagi tara amadi mapa lebak singi lising ahunga samaga ani punna lam koiba la amaga lising kuntra ka manga ka samaga tara kan itholaki kumza ing lising ani tara ka taruk gina tara ka teret ki oina India gi atop state singi oiba la amaga lising nifu ka manga ka satruka marfu ka manga laki loinena mapa lebak tigi lam koiba lising ahunga supnagi kuntra ka taruk punna la amaga lising nifu ka nipan ka satre ka kunga matholaki Kumza ing lising ani ka taraga tereta gina taraga nipan India gi la amaga lising humfuga mariga satruka marfuga humdoi lunena mapalebak singdigi lam koiba lising humga satretka marfuga teret puna la amaga lising humfuga nipan ga saniga humdra laki kumza ing lising ani ka taraga nipan gina taraga mapan gi oina India manungdigi miyoi la amaga lising humfuga taruka subnagi kuntraga nitoi mapalebak singdigi lising mapan ga Satretka maudraga mari puna la amaga lising humdraga mangaga sanipan ga kun ga truk laki kumza ing lising ani ga taraga mapandagina kunda India manunggi lam koiba la amaga lising humfu ga tareka sahunga kuntraga mari mapalebak singdigi lising taraga ni thoiga samaga supnagi ani puna lam koiba la amaga lising humdraga mapanga samriga kuntraga taruk laki Doilena kumza ing lising ani ga kundagina kunga mathogi oinadi India manunggi oiba lam koiba lising kuntraga humdoi ga supnagi humdraga manga mapalebak singdagi miyoi saniga supnatagi kungani thoi puna lam koiba lising kuntraga humdoi ga saniga maudraga tarik khaktamak laki Asumna hauki besai ohum mari rom asida state asida India ki manung amadi mapan gi leibak ki lam koiba lakpagi sang yamne hengatuna lamdam asigi sitmilonda kanaba piba hawraklaba matam asida covid ki laisina tourism industry asibuga pangkhak ohenduna thamli masina tourism da tangduna hingnabagi lambi oiriba maru oina Sendra tourist center hi honbagi thapak toriba atai tourist center singi akoibada posta yoliba trekking amadi hiking singkaba camp sing siliba lanai camp sing da hakthing na asobo sathing ama piri lenga ki oinasu kangla sendra amadi kaibolam jauna singba tourist spot sing asidagi laklaba revenue sing amata lakhidre hainasu pawsina makhata na phongdorakli atopa report amana NPP na Pre-poll alliance taurai Konat Sangma National People Party taragani thu shuba Manipur Legislative Assembly mikhalna political party amataga satminaroi NPP na isana iromdo mikhal thengnagani lenga paiminarabasu maru mapang oina mikhal thengnabigi wofam leite sapsana thengnanaba sem sari haina party sigi national president Konat Sangma na phongdokre Imphal gi hotel classic grande da pangthokpa paw mifamda Meghalaya gi minister su oiriba NPP gi national president Konat Sangmana paumi sing hai mamang gi mikhal sing da Manipur yauna atai state sing da NPP asi masagi tongan wakhalo leijaba political party amani haibisi sapsan utuna lakli loinena party asina masana maromdom mikhal thengnaduna lakli lairiba political gi fibam asi yenglaga karamba firep logodagi haibadu party na lepsagani swaki Manipur da hokiba matam khragi mamang BJP na makhoi masana maromdom mikhal thengnagani amadi mapung phaba majority fangani haina phongdok sakhiba lekhre political party khudingmakta mikhal thengnaba amadi lamba tawnabagi right leijai haujuk phawada party asida state ayambada miyamdagi positive response pirakpalai adugumba sit aduda NPP na mirep soidana thadokani tawbatabu thagaliba mirep singadu soidana mai paknabagi damak ningthina nainaba amadi kupthana thigalaba matungda mirep thadokani sohaki mikhalda maru mapang oina mikhal thengnaba sida party na miyeng thamde mikhal thengnaba tarabadi sapsana haksina lauraga thengnagani mikhal thengnariba constituency khudima adu sapsana thengnagani hairabadi sapsana phirep lauraga lairibani loinena party na mikhal thengnaba sit khudima asi soidana mai pakhananaba honagani haina sumangna makhatana phongdoki atopa pawamanamo mikhal gi sem saba hore CEO kumza english ngani ga kungani thugi angan masalta pangthoklaba yai haina panariba taragni thu suba Manipur Legislative Assembly gi mikhal gi Chief Electoral Officer Manipur gi office gi mekedi gi lokhat pamthokpa sem saba gi thabak sing leptana lokhali mikhal sizinagada electronic voting machine sing district sing da yenthokpa gi thabak hokre free amasum fair oiba mikhal oihenbada miyam gi thodang yamna sawi hena Chief Electoral Officer Manipur na miyam na phongdorakli
CEO office tagi phangba pawgi matungina lakadriba Manipur Legislative Assembly gi mikhal asigidama housing EVM sing thonglakhiba leire state asigi oina EVM gi balloting unit lising mariga satret ka humdraga taru control unit lising mariga satret ka humbuga taru amadi VVPAT lising mariga sanipan ga taraga manga thorang tawduna leire apunba balloting unit lising mariga satret ka humdraga taru asigi manungda lising amaga satret ka humdraga taruna hana leijabani amadi lising ahumna Assam dagi purakhibani control unit lising mariga satret ka humbuga taru asigi manungda lising amaga satru ka humbuga taruna hana na leijabani duga lising ahumga samana Assam dagi pusilakhibani loinana VVPAT lising mariga sanipan ga taraga manga gi manungda hana lising amaga satret ka taraga manga amadi Assam dagi purakpana lising ahumga sama yauri EVM sing asi district sing da yenthokpagi thabak hawkhibaga loinana Chuchampur Bishnupur Imphal East amadi Urkhul district ki sijinagadaba EVM sing hanana yahonkre Tamenglong amadi Kangpokpi district ki EVM sing ngasi thadokhi lakliba September taraga manga forward EVM sing mari lainaba district sing da yenthokpagi thabak loisinana bohonagani masigi matungda company gi miyoi sing laklaga EVM machine sing adu ningthina checking tawraba matungda September taraga maridigi mikhalgi mathau tawgadaba RO ARO sing yawn staff sing training piba hawragani sohari mikhal asigi damak sem sabagi thaba asi akan mongna section ba hawre sohari amaramda Chief Electoral Officer Manipur Rajesh Agarwana social media ki kuthangna miyamna piba pawzel amada hai Manipur goina mikhal asi kumja English ngani ga kungani thugi anganba quarter da pangthoklaba yabagi thajaba leire democracy ki pangal kalhana gi damak mikhal aibisi yamna maruiba mane Manipur free amasum fair oiba amasum mikhal miyamna saruk yabagi sang hengatpada Manipur asi matam lebe khibikta mangjul thana sali state asida CEO office ki maikedi mikhal gi sem sabagi thabak hena kan khalakli district election officer sing AERO sing ARO sing BLO sing tunga department gi nodal officer sing gi matenga loinana ehing nungthil naidana state asida free amasum fair oiba mikhal pangthoknaba thabak sing lokhatplani haina mangnasu makhatana phongdokhi Makasa Tarakoina to report amana Assam disturbed area status Tataruk Sangdokre. Assam Pumber Salaidun Lagaba disturbed area status Tataruk Amaga Sangdok Lagani Haina, State Langana Tadorok Pas Sirol Amana Kangalakli, Sirol Ladugi Matungina, Armed Forces Special Power Act 1958 ki Section 3 Makada, State Asida disturbed area status Asi Hokiba August Kungani Panagi, Hauraga Tataruk Amaga Sangdoki Banihari, Panmayabadi Assam the Hokiba Takara Sigi Manung the Yamlaba Lalhoba Kia Kulai Tadokuna Langata Sangzaraki Balakrabani, Mamangi Said State Sigi Tuan ba Bodo Larup Singi Yana Sirol Kia Kuyek Pinakrabani, Handaktasu Karbigi Larup Singa Yana Sirol Kuyek Pinakibani, Serasida Student Liberation Front of Ahom Independence ULFA 1 Gasu Sisfair Kuyek Pinakrabani, Masida Sinatana Militant outfit ama oidiba Dimasa Liberation Army DNLA gi Assam gi Minister Himanta Biswa Sharma ga yanaduna Thataru ki 6 pair salaidun wari sanaba hokrabani adubo haidiba larulu basigi Kadarni singnaba miyoi singna mamang thada Assam gi Dimasa hasau da miyoi manga kaptano hatkibani Masak maming takthokningdaba Assam lenga ki official amana agency asida phongdoropagi matungina state asida handak lalhobuga khothoknabagi sang wangkhalakpa sigi yenglaga makhatana Armed Forces Special Power Act sanabagi tangai fadabalari lalhobagi irang asinasu safarabadi thataruk fadrabasu disturb area status asi matam amad hekta laukthokpagi oithokpasu lei hairi Assam yumthang nariba Manipur si assembly constituency taret khaknatana atopa constituency punamakta apasphagi makhara disturb area status thamlibani Arunachal Pradesh ki oinasu police station nipana konba mafam singda ek asi salaidi aduminamak ek asi Tripura amadi Meghalaya dagidi handakta mapung fana langthokrabani hanisu pawsna phongdorakli tentangna Myanmar goiba update amana Myanmar da khut thokna bada kun sikre Myanmar military linga ki force singa militia singgi marakta mayai thangba Myanmar gi Magawe region da khutokna bada yamdrabada miyoi kun sikre haina local media na ngarang phongdorakre February amada Aung San Suu Kyi na lusingba civilians government thugaiduna military na paisin kibam adu thingna ba CM kiba national unit government NUG na military lenga ki mayukta lalho ama haunaba
Lebak pokpa numita apil tokre BBC Burmese na kuthokna baduda miyoi tara si haike aduga Irawadi News na taragatre si haike Makhasa tharak poina to pamaru eba pau khra namu migrant workers wangkhai AC the boter Oihallamle Seran Turan hapsilamba sahumrom thengnare makhatana thidolaga miyamna khangangani MLA irabot Manipur gi taragani thoi subu state assembly election pangthokadaba tha khara ngai silakpaga loinina haujik laidiba ruling amasum opposition gi political parties sing akanba election campaign satharingagi sairakta Imphal Mayol gi assembly constituency gi manungda ama oiriba Imphal East gi taraga manga wangkhai assembly constituency da migrant worker kaya ACSC gi voter list maming hapsilamle Wangkhai Assembly constituency gi apunba polling station singi manungda akakna bakhara da Oihallamliba phibam asigi matangna pauksi asiga ACSC gi MLA Y irabot ka sanakhiba wari da makna hai kumja English singani ga taraga teret ki March ki ahan masarukta pangthokiba taraga mathoi suba Manipur Legislative Assembly gi mikhala dugi mamangdasu ACSC gi voter sing oipham thoktaba miyoi kya ACSC gi tongan polling station singda hapsilambagi thaudok thengnakhi Thaudok tu thengnabadagi maki maikaidagi thidoklubuda lana hapsilamba miyoi sangarom thengnabadagi makhoi adu ACSC gi voter list gi thengthang naidana kakthanaba honabada asauba thaba amoiki sairaksida handaksu mathangi mikhal pangthokadaba matam nakshilagloba tanja sida ACSC gi voter sing oyanbam thoktaba oiba yaroidaba miyoi kya seran turan tautuna hapsilambagi thaudok thengnakre thaudo asi handaksu thengnarakpadagi maki maikaidagi thidokpa haurakpada haujik phawbada miyoi sahumlom lana voter sing oina hapsilamba thengnare ngasinasu loidri haibadu makhatana leramkhigani amasum sapsana aranba asoibasing pulap phangdriba phawba thijinkhigani thijilaba matungna phanglakpa record sing lebak miyamda phongdokane so haidi MLA na makhatana hai Siran Turan tausilamba sing asigi manungda atopa assembly constituency dagi voter sing oina lairiba miyoi sing wangkhai assembly constituency dasu double salanduna hapsilamba su yaure thangnariba Khetrigaon AC gi voter kharasu wangkhai AC da hapsilamba su yaure thangnana lairiba ACSC gi khaktana tana khangabok thawbalam su moirang assembly constituency gi manungsaliba Koktana sing mafam sing gi elector sing wangkhai AC dasu voter sing oina pansilamba yaure haidiba thaudok sing asigi matangna matik saba document sing loina leire makhatana thijin khigane asoiba aran punama somthok khigane amasum lana tawsilamba sing asigi manungda haujingna wangkhai AC da leitraba atopa mafamda hongkhraba miyoi sing su yauri atopa paw manamu high court na physical hearing satharagani saitiaba mabu ikai khumnaba manghalaga hatpagi wayelda life imprisonment pikhraba bijugi wakat ngasidagina sahi nipan henbagi mamang kumza English singani tarago humdogi April ani amasum ahumgi lonaba ihingi nongyai matungda mayumdagi ta kauthokpiduna pothokraga masagi ikai khumnaba manghan biraga maukhuri lakhatuna hatokpikhiba ka walaisram selungba laikhaidigi ningomba saiteba ma apokpa en tombagi thaudodugi matangna lokhatpa case ki wayelda December 18 English singani kunda life imprisonment pikhraba miyoi anigi manungda ama oriba Khetrimayum Bijuna Mapu life imprisonment pirakpagi mayukta High Court of Manipur wakalakhiba case ki physical hearing pangthoknaba matam lepkhre mayumdagi kauktholaga pukhiba saiteba magi haksang April 5 English singani taragumdoi da maki apokpana police da missing report file torakhiba numitubaki nungthilda basikhong wangkhai Longman Bikenel gi mafam amada thengnarakibane thaudosugi matangda Irilbung Police Station Indian Penal Court ki section 302120B34 gi makhata case FIR number 24/4/2013 register tawduna lokhakibane aduga police na lokhatpa case adu asigi charge sita yumpham moiduna satakhiba woyel gi matungina punsigi phadok pikhraba mi anigi manungda ama oriba Khetrimayum Biju Maitei Ilis Hollandro say kuntraga mga apokpa KSH iboso thawal Khetri lekaidigi Irilbung kaithilda laikhibabuna Irilbung police na case asigi mari lainana April 9 English singani ga taragumdoi da fagathibane aduga police ki mekedigi case asigi investigation satharaba matungda masigi charge September 5 English singani ga taragumdoi da Chief Judicial Magistrate CJM Imphal East ki court submit tarokhibane haina supali
अतोप पाव अमना मु लेंगाकना थवोइद्रबदी मास एक्शन चंगसिलगनी प्रेसिडेंट अपसफाबु अयाबा पीखिबगी हुमफुगु हुमदोइ सुरकप नुमिता अमकिलना वुमेन राउंड टेबल पांगथोखरे लेबा असिगी प्रेसिडेंट ngasidagiना सही हुमफुगु हुमदोइगी ममांग असिगी नुमित सेप्टेम्बर 8 आर्म फोर्सेस स्पेशल पावर एक्ट 1958 पो अयाबा पीखिबगी हुमफुगु हुमदोइ सुरकप नुमितपु निंगसिंगलदुना अपुनबा मणिपुर कनबा इमालुब अमकिलना सिंदुना वुमेन राउंड टेबल ऑन Invisible 9/11 commemorating 63 Suba anniversary of President of India giving assent to Armed Forces Special Power Act 1958 ki thorom ama pangthokre hain spali atopa paw manamo biarni sabra sei taragi nupi masa ama sibadagi Tamil Nadu sinthungna idri singda red satakre Tamil Nadu gi Food Safety Department gi official singna irai amasum thangja numite state sinthungna Idrising maru oina non vegetarians restaurants sing amasung hotel sing amadi lambi gi matai da leiba idrising da red satakre department asigi sourcing agency da phungdorakpada Tiruvananthapuram district ki arni da leiba sahi taragi nupi masa ama sagol sinumi ki numidang athingbada apumba biarni sarabadigi food poisoning thoktuna sikhibadigi department na red sing adu paktakna satakibani 7 star biarni center biarni sarubadigi masagi sai tara surabi loksana laikhidabadigi arnida tensa laki biarni sarubadigi oning mamasum over sing torakpadigi yamdrabada mi tara gani thui tongan ba hospital sing admit tawkre haina supali atopa paw amadana sel yenbagi action lokhonaba state election commission na taksinkhre Gopalanza district ki khungang amagi nupi sing de sel yenbagi dama Bihar Assembly opposition leader Tenjasmi Yadav ki mayukta khudakte action lokhonaba state asigi ruling Janata Dal United ki lawmaker state election commission na taksinkhre Gopalganj gi Baikutpur Black ki manungsanba Baskhat Masuwai Pansai na konba Garauli khungang gi nupi singda Tenjambi Yadav na lupa songwa satpi sing yelingai da photo kaplam rigidi watho osilakhibe MLC gi Niras Kumar na SEC da iba letter amadai ki khungang adu panchayat rise asigi manung sali amasum panchayat election 2021 ga mari lainana state sida model code of conduct sanare atien ma pawng tang myam da hapsaramgi sei taraga manga gi nupa masa amabu pokso gi case ta mara laiti haina lauthokre Impal West ki mapam amada hauki basai English ingani ga taraga teret ki junna thoki ba thawdo amadagi masagi sei taraga mangarom suraba nupa masa amabu Juvenile Justice Board Impal West na pokso gi under section 6 ki makhada mara laiti haiduna lathokre thawdo adugi matangna Impal West ki women police station na lokhalakpa FIR amaga mari lainana pokso gi under section 6 ki makhada sei taraga mangagi nupa masa adubu investigation sing satakhi loinana police na accused adubu taiyal na leiba Juvenile Justice Court Impal West ki custody da thamduna Child Welfare Committee Impal West na nupa masa adubu counseling satakhi thawdo asigi matangna prosecution gi maikei gi piba yaba praman sing CCL digi phangkhidabana nupa masa adubu mara laiti haina lautokhi victim family gi maikei gi compensation laukrabara haibigi asengba knowledge sing laiti haina APP na court ta haijarakhi nupa masa adugi mathakta sidiba maral sing laitabana maram oiduna Borden su nupa masa adugi security bond sing pi dana ba lauthoki case sing asi kakthale haina bo na phongdokre haina spouse na makha tan su phongdorakli aduga hojiko ina di pause matang sa lusinjarage pathoksogi bla soki plan ke biar sim yam na pigani matam gi maru e bi pause sim yam da update pi jarake haina su channel sigi make digi yam na thamjari thank you